Jengpiri pun mampu serasna sarmin piknik ki Manung Hutna taram nuk sering. Kasi Manung topik si candidates so far hai bistri madudi hojik pauga laikhai tan uba ngamiba candidate oiraga dauba Lok Sabha election gi madudi April ki tang talama pan masung kun ga taruk to pangthor ka toriba takang anirak thokna Manipur gi oina aduga hojik uriba singchi Congress ko yam clear ne madudi Congress ko ina outer the Alfred Congress ki aduga inner parliamentary constituency dana Congress ko ina bimol akoijam Hari bani siang clear oina magi AICC ki mai kai tiki notification thoktana maduma lejakre adagi hoju phawda CPI gi tamo sotin kumar ma CPI gi oirani haibagi chap chaba phirip tune makha tarakpada BJP gi outer da thadoro haiba sima yam clear stand ne candidate thadoro handa ki oina aduga inner gi oina mu yeng pakanda inner gi candidate se tang ngasi already kun ga mari ni March ki hojik phawbudati uba phangdri aduna udba phangdri mina hojik phawdu lauthoktri hairikpagi area aduni aduga makha tarakpada Maheso Thonawjam RIP Athawale gi sigi group sigi political party gi oiba Mahesor gi oiba phirep si lepani haibagi hojiki phirep tuni aduga makha tarakpa lakada bunumi singda taseng namak oiba oidaba oiduri ngangina putari laiba tangkakti election ga naksalakpane Mirep Singh se party maru oiba singkari sing dawthok ngakpa aduga ruling gi oina outer thadoroi inner su thadokpa ngangtaba swai seida hangaiba question se candidate se yamna clear picture bane yam clear stand amoina political party sing candidate sing se masing suna karam ganda uba phangakadoino haiba wangam di thokti tholei aduga thadorokado sina kana haibum su thokti tholei aduga karigino handaki election sida maru oina Lok Sabha election sida Manipur gi oina candidate si hanaga changdam nabada masing khara hanthana urisi karigino haibi matang kumna khana jarab tanjani lo langin biriba ge singdi aigi thing bhabiri base Ice Interkumar retired associate professor professor modern college ni ai oja Interkumar boy taran moksri nan bata oja Interkumar gi oji langin biri si Rinku Khumukcham editor Impal Times ni ai marup Rinku su taran moksri adu marup ki oida ai ni yata thangna pham rijari base Y Premananda head and associate professor law Manipur University ni ay hoja pramandup su taram noksari election naksal haganda ay ko na miyamna hujiki leiriba hangiba wahang doga mari lene na kana huji phawda thadok trisna kari gino ayba question nama atopa gi party singna thadok re ma koi gi ado taseng badi election sin naksal agadi ay ko na ma koi gi manifesto na singba mayam naina bagi khudong sabdo madu madi ay koi phangde masi yamdrabada assembly gi warso parliament gi warso ada point la aga parliament ki oina laga su hujiki manifesto se koi miam da naina hanbam di sang bane aduna manifesto naina bada khwaidigi maru ori basi mirep tu kanano makoi na tha ka dori ba mirep tu hai badu ki mirep tu ki matung ina portfolio du I mean kanodu la ka doi ni manifesto la ka doi ni manifesto se miam da naina handoi ni masi yamna koi gi koi politics study masi yam mathau dai Madam di kaino da base tawdo ine khoi gi sidi crisis ridden state am oirabane ba crisis ridden state sida di elections na priority pigadra natragana crisis se hana resolve tawgadra haibagi wahang si yamna hujikti thore paper da su thengnare pare miyam na su nainare yamna masigi interview na sing musi am launa re aduna hujik ai khoina hangba yaba amasung khangba yaba akoi gi kari hai tare lebak sigi kitang khanaba nainaba yauruba mioi ama oina koi na nainaba yarise hojik phawda kaino gi BJP gi kaino candidate thadokrise amasung makoi gi portfolio I mean manifesto phongdrise masi kari gi no haibu wahang amadi akoi da dum itattatna hangyaba nainaba yaba pot amani madu yaudrga de koi na nainaba se karigumba ama shortage ama leiba dauna koi taweba ngasai gi potu lagadi ngasai kano du da manifesto du da si yaure asigi kano tawri se awana dariba singse sufferer singse kamai tawdana makoi se solve tawgani hana haibuna singbagi mayum pigani awa ana ek dari mayam simoi kano tawna na bai koi makoi gi provision mayam semani haibuna singba something karigumba khara sufferer singsi gi damakta tawham thokpagi wahi khara di akoi manifesto sida mami ta ga dauna ba madu husi phawda lagtri se phongdri se masi aigi wakal dadi makoi karigumba aran bakhara commit tawdo madu uthok pura ina I khalle ba aran bakhara commit tawai di keno husi akoi na miyam na husi
ꯑꯩꯈꯣꯏꯅꯁꯨ ꯄꯥꯎ ꯂꯧꯅꯔꯤ ꯄꯥꯎ ꯇꯥꯅꯔꯤ ꯂꯣꯏ ꯈꯪꯅꯔꯤ ꯑꯇꯩ ꯑꯇꯣꯞꯄ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯗ ꯄ꯭ꯔꯤꯐꯔ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯚꯣꯠ ꯄ꯭ꯔꯤꯐꯔ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯍꯟꯖꯤꯜꯂꯛꯀꯗꯧꯕꯗꯣ ꯂꯝꯗꯨꯗ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯁꯥꯔꯒ ꯂꯩꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕꯗꯨꯅ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯚꯣꯠ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯐꯔꯦꯟꯁ ꯑꯃ ꯂꯩꯒꯅꯦꯕ ꯄ꯭ꯔꯤꯐꯔꯦꯟꯁꯇꯨꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯔꯛꯏꯁꯦ ꯄ꯭ꯔꯤꯐꯔꯦꯟꯁꯇꯨꯗꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯕ ꯑꯗꯨꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯖꯕ ꯏꯪꯅ ꯂꯩꯖꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯈꯥꯗ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯄꯤꯁꯐꯨꯜꯂꯤ ꯊꯥꯗꯒꯗꯧꯅꯦꯕ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯔꯕ ꯀ꯭ꯔꯥꯏꯁꯤꯁꯅ ꯄꯤꯛ ꯊꯜꯂꯕ ꯃꯇꯝꯁꯤꯗ ꯚꯣꯠ ꯇꯧꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯗꯤꯛꯇꯦꯇꯔꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯝꯐꯨꯗ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗꯧꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯇꯥꯗꯕꯁꯦ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯗꯕꯁꯦ ꯃꯤꯌꯥꯝꯒꯤ ꯏꯟꯇꯦꯟꯁꯟ ꯄꯜꯁ ꯐꯤꯜ ꯇꯧꯗꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃꯅꯦꯕ ꯂꯩꯉꯥꯛꯀꯤ ꯀꯦꯟꯗꯤꯗꯦꯠ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯩꯔꯦꯗꯅꯀꯣ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯟꯅꯔꯒꯤ ꯋꯥꯅꯤ ꯍꯥꯏꯖꯩꯁꯦ ꯑꯥꯎꯇꯔꯒꯤꯁꯨ ꯂꯩꯔꯦ ꯃꯣꯏ ꯑꯅꯤꯗꯤ ꯂꯩꯅꯔꯦꯅꯦ ꯕꯣꯠ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯂꯦꯞꯆꯔꯒꯗꯤ ꯑꯇꯩꯁꯤꯡꯁꯦ ꯅꯠꯇ꯭ꯔꯣ ꯂꯦꯞꯇꯔꯒꯗꯤ ꯑꯗꯨꯝ ꯕꯣꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁ꯭ꯇꯤꯜ ꯋꯦꯇꯤꯡꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯤ ꯑꯥꯎꯇꯔꯒꯤꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ NPFꯀꯤ ꯂꯩꯖꯔꯦ ꯑꯗꯒꯤꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯔꯦ ꯏꯟꯅꯔꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯔꯦ ꯑꯣꯖꯥ ꯕꯤꯃꯣꯜ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯣꯇꯤꯟꯁꯨ ꯂꯩꯔꯦ ꯏꯟꯅꯔꯁꯤꯗ ꯏꯟꯅꯔꯒꯤꯗꯤ ꯃꯤ ꯑꯅꯤ ꯂꯩꯖꯔꯦ ꯑꯥꯎꯇꯔꯒꯤꯁꯨ ꯑꯅꯤ ꯂꯩꯔꯦ ꯕꯣꯠ ꯑꯗꯨꯝ ꯇꯧꯊꯣꯛꯑꯁꯨ ꯌꯥꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯁꯤना ꯅꯣꯃꯤꯅꯦꯁꯟꯒꯤ ꯐꯣꯝꯁꯤ ꯂꯧꯗꯕꯒꯤ ꯄꯣꯠ ꯑꯃ ꯎꯔꯦ ꯅꯣꯃꯤꯅꯦꯁꯟ ꯐꯣꯝꯒꯤ ꯂꯥꯁ ꯗꯦꯠꯁꯤ 27 ꯍꯌꯦꯡꯁꯤ ꯀꯨꯏꯔꯛꯇ꯭ꯔꯦꯅꯀꯣ ꯑꯩꯅ ꯈꯟꯕꯗ ꯉꯁꯤꯒꯨꯝꯕꯒ ꯂꯥꯎꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯨꯝ ꯇꯧꯕ ꯌꯥꯔꯦ ꯃꯣꯏꯁꯤ ꯂꯦꯞꯄꯔꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯃꯛꯇꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯣꯏ ꯂꯥꯎꯊꯣꯛꯀꯅꯤ ꯑꯗ ꯏꯟꯇꯦꯟꯁꯟꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯎꯊꯣꯛꯇ꯭ꯔꯤꯁꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯕ ꯖꯒꯥꯅꯤꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕ ꯗꯦꯠ ꯏꯁ ꯗꯤꯐꯔꯦꯟ ꯊꯤꯡꯅꯤ ꯑꯩꯈꯣꯏꯅ ꯑꯦꯀ꯭ꯋꯤꯖꯤꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯀꯤꯗꯅ ꯀꯦꯟꯗꯤꯗꯦꯠ ꯊꯥꯗꯣꯛꯇꯕ ꯑꯃꯀꯣ ꯁꯤꯅ ꯁꯨꯝ ꯏꯆꯝ ꯆꯝꯕꯅꯤ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯝꯗꯣꯏꯁꯤꯅ ꯂꯥꯎꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯦꯕ ꯃꯤꯗꯤ 4-5 ꯇꯥꯏꯗꯅ ꯑꯩꯈꯣꯏ ꯇꯥꯕꯗ ꯃꯤ 5ꯒꯨꯝꯕ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯤ 5ꯒꯨꯝꯕ ꯃꯤꯡ ꯂꯩ ꯑꯗꯩ ꯀꯩꯒꯨꯝꯕ ꯈꯕꯔꯗ ꯁꯤꯅ ꯂꯤꯗꯤꯡ ꯇꯥꯟꯅꯕꯒꯁꯨ ꯂꯝꯖꯦꯟ ꯆꯦꯟꯕꯗꯧꯅ ꯇꯧꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯁꯤꯅ ꯂꯤꯗꯤꯡ ꯑꯣꯏꯅ ꯆꯦꯜꯂꯤ ꯐ꯭ꯔꯟ ꯔꯟꯅꯔꯅꯤꯒ ꯍꯥꯏꯌꯦꯕꯀꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯂꯣꯟꯗꯥꯁꯤ ꯑꯗꯨꯃꯥꯏꯅ ꯁꯤꯅꯦ ꯑꯗꯨꯅ BJPꯒꯤ ꯁꯤ ꯍꯧꯖꯤꯛ ꯋꯦꯇꯤꯡꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯥꯎꯇꯔꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ NPFꯇ ꯁꯧꯒꯠꯂꯦꯁꯦ ꯁꯤꯃꯛꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ BJPꯁꯤ ꯃꯥꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯚꯤꯛꯇꯣꯔꯤ ꯇꯧꯗꯅ ꯀꯥꯖꯈꯤꯕ ꯌꯥꯝ ꯂꯤꯡꯕ ꯄꯥꯔꯇꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ NPF ꯍꯥꯏꯁꯤꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯅꯤ ꯁꯤꯗꯒ ꯁꯧꯒꯠꯂꯒ ꯀꯦꯟꯗꯤꯗꯦꯠ ꯊꯣꯛꯑꯦ ꯍꯥꯏꯁꯨ ꯁꯦꯅꯥꯄꯇꯤꯒꯁꯨ ꯏꯔꯥꯡꯒ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤꯒꯁꯨ ꯑꯩꯗꯤ ꯈꯤꯇꯪ ꯔꯤꯀꯟꯁꯤꯗꯔ ꯇꯧꯕ ꯆꯨꯝꯕꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯨꯊꯣꯛꯄꯅ ꯐꯩꯗꯅꯀꯣ ꯑꯗꯨ ꯑꯦꯅꯤꯋꯦ ꯄꯨꯊꯣꯛꯇ꯭ꯔꯦ ꯐꯔꯦ ꯃꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯗꯤꯁꯤꯖꯟꯅꯤ ꯑꯗꯨꯒ ꯏꯟꯅꯔꯒꯤꯁꯤꯃꯗꯤ ꯈꯤꯇꯪ ꯕꯣꯠꯁꯤ ꯃꯤꯁꯤ ꯉꯝꯃꯝꯗꯧ ꯃꯥꯟꯗꯦ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯨꯊꯣꯛꯏꯁꯤꯗꯤ ꯑꯀꯟꯕ ꯍꯦꯚꯤ ꯋꯦꯠꯅꯦꯕꯀꯣ ꯑꯣꯖꯥ ꯕꯤꯃꯣꯜꯁꯤ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅ ꯀꯪꯒ꯭ꯔꯦꯁꯇ ꯌꯥꯎꯔꯛꯄꯗꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯀꯩꯀ ꯇꯧꯕꯁꯤda ꯀꯥꯕ ꯌꯥꯕ ꯃꯤꯗꯣ ꯀꯥꯕ ꯌꯥꯕ ꯃꯥꯡꯗꯦꯗꯅꯀꯣ ꯀꯪꯒ꯭ꯔꯦꯁꯀꯤꯁꯨ ꯃꯥꯡꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯁꯨ ꯃꯥꯡꯗ꯭ꯔꯦ ꯑꯗꯒꯤ ꯄꯨꯊꯣꯛꯄꯗꯨꯗ ꯑꯐꯕ ꯃꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯋꯤꯟ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯅꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯇꯧꯔꯤꯁꯤꯅ ꯑꯗ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯠꯀꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯁꯣꯝꯒꯤ BJPꯒꯤꯅ ꯀꯩꯝ ꯈꯨꯠ ꯊꯥꯗꯕ ꯁꯤ BJPꯗ ꯃꯥꯡꯖꯗꯣꯏꯅꯦꯕ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯨꯝ ꯎꯕꯗ BJPꯒꯤ ꯕꯨꯠ ꯂꯦꯚꯦꯜꯒꯤ ꯃꯤꯇꯤꯡꯒꯗꯤ ꯌꯥꯝ ꯇꯧꯕ ꯎꯏꯅꯤ ꯃꯣꯏꯁꯦ ꯀꯦꯟꯗꯤꯗꯦꯠ ꯃꯣꯏꯁꯤ ꯃꯅꯨꯡꯗ ꯌꯥꯅꯕ ꯖꯥꯠꯂꯥ ꯀꯦꯟꯗꯤꯗꯦꯠ ꯑꯦꯅꯤ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯑꯗꯨꯗ ꯅꯝꯃꯁꯤ ꯃꯥꯏ ꯃꯤꯠ ꯌꯦꯡꯗꯕꯤ ꯃꯤꯠꯀ ꯎꯁꯜꯂꯒ ꯗꯛ ꯇꯧꯔꯁꯤ ꯀꯥꯏꯅꯒ ꯑꯗꯨꯝꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯈꯪꯗꯦꯕ ꯕꯨꯠ ꯂꯦꯚꯦꯜ ꯃꯤꯇꯤꯡꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯎꯏ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒꯨꯝꯕ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯕꯣꯠꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯗꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯟꯅ ꯍꯦꯟꯅꯈꯤꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯖꯟꯅ ꯀꯥꯔꯤꯁꯤ ꯑꯩꯅ ꯉꯁꯥꯏ ꯁꯨꯝ ꯌꯦꯡꯕꯗ 70,755ꯀꯨꯝꯕ ꯍꯦꯟꯕ꯭ꯔꯥ ꯌꯥꯝ ꯍꯦꯟꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯟꯗꯤꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯕꯣꯠꯁꯤ ꯂꯨꯏ ꯍꯥꯏꯖꯩꯁꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯔꯒꯗꯤ ꯃꯃꯤꯡꯁꯦ ꯐꯠ ꯂꯥꯎꯊꯣꯛꯄꯤꯔꯒ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ who are the candidate ꯈꯪꯕꯒꯤ right to know the candidate ꯍꯥꯏꯁꯦ ꯃꯥꯒꯤ antecedent ꯇꯣꯛꯄꯤꯔꯣꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯗꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯅꯠꯇꯕ ꯍꯥꯏ ꯑꯦꯐꯤꯗꯦꯕꯤꯠꯁꯨ ꯂꯣꯏꯅ ꯈꯕꯔꯗ ꯐꯣꯡꯀꯗꯣꯏꯅꯤ ꯃꯥꯒꯤ ꯑꯦꯁꯦꯠ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯔꯤ ꯂꯣꯏ ꯐꯣꯡꯀꯗꯣꯏꯅꯤ ꯑꯗꯨꯅ right to know the antecedent of the candidate antecedent ꯐꯖꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯄ꯭ꯔꯖꯥꯒꯤ ꯔꯥꯏꯠꯅꯦꯕ ꯁꯤ ꯑꯗꯨ ꯃꯌꯥꯝꯗꯨ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕ ꯑꯃ ꯆꯨꯝꯃꯤ ꯑꯗꯨ ꯀꯦꯟꯗꯤꯗꯦꯠꯁꯤ ꯐꯩꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯑꯗꯨ ꯄ꯭ꯔꯖꯥꯁꯤ ꯌꯦꯡꯗꯣꯏꯅꯤ ꯃꯦꯅꯤꯐꯦꯁꯇꯣꯗꯨꯕꯨꯗꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯩꯅ ꯈꯟꯕꯗ ꯊꯣꯏꯗꯣꯛꯅꯒ ꯅꯩꯅꯕꯒ ꯐꯪꯉꯔꯣꯏꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯤ ꯑꯩꯅ ꯈꯟꯕ ꯃꯗꯨꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯣꯏꯅꯤ ꯍꯟꯗꯛꯀꯤꯁꯤ ꯅꯝꯐꯨ ꯁꯥꯁꯨꯗ ꯕꯣꯠ ꯇꯧꯁꯜꯂꯒ
ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯍꯥꯏꯁꯤꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯊꯥꯗꯕ ꯏꯟꯗꯤꯌꯥ ꯂꯩꯄꯣꯠꯇꯦ ꯃꯦꯟꯗꯦꯇꯔꯤ ꯂꯩꯄꯣꯠꯇꯦꯕ ꯕꯣꯠ 5 ꯊꯥꯗꯔꯁꯨ 10 ꯊꯥꯗꯔꯁꯨ ꯑꯗꯨꯅ ꯀꯥꯔꯦ ꯂꯥꯎꯊꯣꯛꯈꯤꯗꯣꯏꯅꯤꯅ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯕꯣꯠ ꯏꯔꯥꯡ ꯂꯥꯡꯗꯕꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯡꯕ ꯑꯃ ꯆꯪꯉꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯅꯁꯨ ꯑꯩꯈꯣꯏ ꯕꯣꯠꯁꯦ ꯌꯥꯝ ꯂꯥꯡꯕ ꯅꯠꯇꯕ ꯃꯁꯤ ꯃꯤꯅ ꯁꯥꯟꯅꯔꯤꯕ ꯇꯦꯛꯇꯤꯛꯁꯤ ꯎꯕ ꯇꯥꯔꯦ ꯕꯤꯖꯦꯄꯤꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯪꯕꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯂꯥꯏꯔꯨꯅꯨꯗꯣ ꯃꯩꯇꯩꯒꯤ ꯄꯥꯎꯔꯧꯅꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯂꯥꯏꯔꯨꯁꯦ ꯀꯩꯔꯣꯝꯗ ꯂꯩꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃ ꯃꯄꯥꯟꯗ ꯑꯃ ꯑꯅꯤꯅꯤ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯒꯤ ꯑꯗꯨꯗ ꯐꯪꯕ ꯌꯥ ꯑꯗꯥꯅ ꯐꯪꯕ ꯍꯥꯏꯕ ꯇꯧꯉꯛꯄꯗꯤ ꯉꯁꯤ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯧꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯎꯊꯣꯛꯀꯗ ꯅꯨꯡꯗꯥꯡꯗ ꯂꯥꯎꯊꯣꯛꯀꯜꯂꯤ ꯕꯤꯖꯦꯄꯤꯒꯤꯗꯤ ꯅꯨꯡꯗꯥꯡ ꯂꯥꯎꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗ ꯍꯟꯗꯛꯀꯤ ꯕꯣꯠꯁꯦ ꯑꯔꯥꯏꯕ ꯕꯣꯠꯇꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯄꯥꯎꯃꯤ ꯑꯃꯒꯤ ꯚ꯭ꯌꯨꯗꯒꯤ ꯍꯥꯏꯖꯒꯦꯀꯣ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯣꯡꯕꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯦ ꯇꯤꯀꯦꯠ ꯀꯅꯥꯗ ꯄꯤꯔꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗꯨꯒꯤ ꯌꯥꯝ ꯅꯛꯄ ꯃꯤꯁꯤꯡ ꯍꯥꯏꯗꯤ ꯃꯗꯨꯗꯩꯗꯨꯗ ꯌꯥꯝꯅ ꯆꯦꯟꯖꯕ ꯂꯥꯏꯝꯂꯥꯏꯠꯇ ꯂꯩꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯂꯦꯞꯀꯅꯤꯅ ꯚꯣꯠꯁꯦ ꯂꯦꯞꯀꯅꯤꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯖꯕꯁꯤꯡꯅ ꯇꯤꯀꯦꯠ ꯇꯥꯟꯅꯕꯒꯤ ꯈꯣꯡꯂꯣꯏꯗꯨꯗ ꯑꯩꯈꯣꯏꯒꯤ A ꯀꯧꯕ ꯅꯠꯇ꯭ꯔꯒ B ꯀꯧꯕ C ꯀꯧꯕꯁꯤꯗ ꯄꯤꯅꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯤꯠ ꯅ꯭ꯌꯨꯁ ꯑꯃ ꯍꯦꯛ ꯂꯩ ꯁꯨꯃꯥꯏꯅ ꯇꯤꯀꯦꯠ ꯄꯤꯔꯝꯗꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯐꯤꯜ ꯇꯧꯈꯤꯕꯗꯨꯅꯤꯀꯣ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯤꯀꯦꯠ ꯄꯤꯔꯝꯗꯥꯏꯁꯤꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯤꯡ ꯑꯗꯒꯤ ꯃꯈꯣꯏꯗꯨꯗ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯒꯤ ꯗ꯭ꯔꯤꯁ꯭ꯌꯗꯣ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯂꯛꯄ ꯂꯤꯛꯂꯝꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯃꯔꯛꯇꯒꯤ ꯈꯟꯅꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤ ꯏꯟꯈꯠꯅꯅꯕ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯅꯕꯒꯤ ꯍꯥꯟꯅ ꯏꯟꯈꯠꯂꯝꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕ ꯑꯃꯈꯛꯇ ꯍꯟꯗꯛꯇꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯃꯦꯖꯔ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯦꯟꯗꯤꯗꯦꯠ ꯄꯨꯊꯣꯛꯄ ꯀꯤꯔꯛꯑꯕ ꯃꯇꯝ ꯑꯃꯅ ꯑꯃꯗ ꯈꯨꯠ ꯊꯤꯟꯅꯔꯕ ꯂꯩꯕ ꯃꯇꯝ ꯑꯣꯏꯌꯦꯕ ꯂꯦꯞꯄꯨ ꯍꯥꯏꯕꯁꯤꯗ ꯂꯦꯞꯄꯤꯅꯕ ꯂꯩꯇꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯂꯦꯞꯄꯤꯅꯕ ꯂꯩꯇꯕꯒꯤ ꯋꯥꯗꯤ ꯑꯣꯏꯔꯝꯃꯣꯏ A B ꯀꯧꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯥꯒꯗꯕ ꯊꯤꯔꯛꯄꯒꯤ ꯏꯔꯥꯡ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯔꯥꯡꯁꯤꯗ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯤꯅ ꯌꯥꯕ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯂꯩꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯈꯪꯕ ꯀꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯑꯣꯜꯃꯣꯁ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯍꯅꯨꯔ ꯐꯥꯎꯕ ꯍꯅꯨꯕꯤ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯗ ꯍꯥꯏꯕ ꯇꯥꯏ ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯍꯧꯖꯤꯛꯁꯤ ꯑꯟꯗꯔꯁꯇꯦꯟ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥ ꯂꯦꯞꯄꯤ ꯀꯥꯏꯁꯤ ꯌꯥꯝ ꯈꯜꯂꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯕꯅꯤना ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯁꯤꯡꯁꯨ ꯃꯤꯈꯜꯗ ꯚꯣꯠꯁꯤ ꯀꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤना ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯄꯤꯛꯑꯞ ꯇꯧꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯜꯂꯛꯄ ꯃꯥꯜꯂꯦ ꯑꯗꯨꯃꯛꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯄꯤꯛꯑꯞ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯇꯧꯈ꯭ꯔꯤꯁꯤꯅꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯁꯦ ꯍꯥꯟꯅ ꯀꯪꯒ꯭ꯔꯦꯁ ꯌꯥꯎꯔꯝꯕ ꯅꯠꯇꯦ ꯃꯥ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯃꯥ ꯍꯥꯟꯅ ꯄ꯭ꯔꯥꯏꯃꯔꯤ ꯃꯦꯝꯕꯔꯁꯤꯞ ꯏꯚꯟ ꯃꯦꯝꯕꯔꯐꯥꯎ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯥ ꯃꯦꯝꯕꯔꯐꯥꯎ ꯑꯣꯏꯗꯕ ꯑꯃ ꯄꯤꯛꯑꯞ ꯇꯧꯔꯛꯄ ꯃꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯅꯕꯤꯅꯤ ꯑꯥꯏꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯃꯣꯏꯒꯤꯗ ꯁꯤꯒꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯤ ꯌꯥꯕ ꯄꯣꯠꯁꯤꯗ ꯀꯟꯚꯦꯟꯁꯅꯦꯜꯂꯤ ꯇꯧꯔꯛꯄ ꯄꯣꯠ ꯑꯃꯈꯛꯇꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕ ꯃꯑꯣꯡ ꯑꯃ ꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯎꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯁꯤꯡꯅ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤ ꯀꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯟꯕ ꯍꯧꯔꯦ ꯑꯣꯟ ꯗ ꯋꯦ ꯕꯥꯏ ꯗ ꯋꯦ ꯃꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯅꯤ ꯑꯐꯕ ꯄꯣꯠꯇꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯁꯤꯡꯅ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅꯕ ꯃꯤ ꯈꯜꯂꯛꯄ ꯀꯥꯏꯁꯦ ꯑꯐꯕ ꯄꯣꯠꯇꯤ ꯑꯣꯏ ꯇꯧꯕꯇꯕꯨ ꯍꯥꯟꯅꯒꯤ ꯂꯤꯛꯂꯝꯗꯨꯗꯤ ꯀꯥꯏꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯤꯈꯜꯁꯦ ꯄꯨꯡꯑꯣꯟ ꯑꯣꯟꯕ ꯑꯃ ꯑꯣꯏꯅꯤ ꯆꯞ ꯃꯥꯟꯅꯅ BJPꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯟꯗꯤꯗꯦꯠ ꯂꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯀꯦꯟꯗꯤꯗꯦꯠ ꯂꯥꯎꯊꯣꯛꯄ ꯉꯝꯗꯕꯁꯤꯗ ꯃꯈꯣꯏꯒꯤ ꯀꯅꯥꯅ ꯀꯥꯒꯗꯕ ꯃꯤꯁꯦ ꯊꯤꯕ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣꯕꯗ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯁꯣꯔꯁꯇ BJPꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯃꯣꯏꯒꯤ ꯋꯥꯔꯦꯞꯁꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯈꯟꯅꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯦꯇꯥꯒꯣꯔꯤ C ꯁ꯭ꯇꯦꯠ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯄ꯭ꯔꯤꯖꯨꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯀꯦꯇꯥꯒꯣꯔꯤ C ꯁ꯭ꯇꯦꯠ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯀꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝ ꯅꯦꯝꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯎꯔꯛꯇꯕ ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯀꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯥꯒꯗꯕ ꯃꯤ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯊꯤꯔꯝꯒꯅꯤ ꯑꯗꯨꯅ ꯃꯇꯝꯁꯦ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟꯒꯤ ꯃꯤꯈꯜꯒꯤ ꯃꯤꯔꯦꯞꯁꯤ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯇꯥꯡ 23 ꯐꯥꯎ ꯂꯩꯔꯤ 23ꯀꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯏꯅꯪꯗ ꯅꯪꯅꯕ ꯄꯣꯠ ꯉꯥꯛꯇꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤꯕꯨꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯊꯣꯏꯗꯣꯛꯇꯦꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯐꯥꯎꯍꯜꯂꯦ ꯑꯥꯎꯇꯔꯗ ꯌꯦꯡꯁꯤ ꯃꯃꯥꯡꯗ BJPꯁꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯑꯦꯕꯖꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤꯅꯤ BJPꯅ ꯐꯪꯈ꯭ꯔꯤꯁꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯚꯤꯛꯇꯣꯔꯤꯅꯤ ꯃꯅꯤꯄꯨꯔꯗ ꯐꯪꯈ꯭ꯔꯤꯁꯦ BJPꯅ 2022ꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯗꯨꯒ ꯑꯗꯨꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯃꯅ ꯑꯥꯎꯇꯔꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯃ ꯇꯧꯕꯕꯨꯗꯤ
इरांसी याम कन स्टडी तब मतमदा मवांग मांगदा अखोगी इथनिक कम्युनिटी सिंगी मरक्ता याम चाउंग द कन्फ्लिक्ट लेबनिना मसिदैसिदा मिखलगी मिरेप अमा थादो उ मतमदा इथनिक कम्युनिटी सिंगी मरक्का डिफरेंसेस लाकेदना ओंथोकपा फिबम तादबा फिबम अमदा पार्टी सिगी तुंगी येंगबा मतमदा ओइरोइद्रा कायबगी खल्लकाना पिरक्तबबुदी ओरमबा याई तौबदबु पिरक्तरिसमक्से यामना नुंगाइतबा अखोगी कनो हाइतारे कइनोमा फिल तौबा हाइदि मेजोरिटी लेबा मफमसिदा बीजेपी की एमएलए सिंगना मेजोरिटी ओइना कागिबा मणिपुर सिदा सिदा मोइगी कैंडिडेट अमा थादु कैंडिडेट अनीसुना फिल तौबा ngamdaba से मसी इलेक्शन सिगी तौगदबे इलेक्शन सिगी कयामुग यामना साथीबा हाना तौगिबा सिंगदगी अवोनबा मा लाकिदोइनो हाइदो अदुम अखोइदा फिल तौवे हाइबताई